Jiribam district ke manung da Leriba Babupara da Leiba amatangariba State Bank of India SBI Branchtagi chandi mayek puna Lupa lishing kuntraga samanga sak-khangdaba singna lut toukhare hairi chandi mayek lut tawkhibagi thawdok asigi matangda SKTV news ki pawmina Jiribam district ke SBI gi makok thongba official amadagi phangba pawgi matungina ngasi SBI branch asigi staff singna office timing matamda office lakpada branch asidagi paisa lut toukhare haiba khangba ngamkhe Branch asigi strong room gi locker adu thugarga Lupa manga sapi chandi mayek ke Lupa lishing tarani thoiga samanga amadi Lupa taragi chandi mayek Lupa lishing tarani pan punna Lupa lishing kuntraga samanga lut toukhare haiba khangkhibani hairi thogok aduda bank ki manungda leiba CCTV camera ama thugaram bagalena mamangda leiba CCTV camera amasu serangna kupsinduna thamlamba thingnaki Jiribam District Police ki Superintendent of Police Ghaneshyam Sarmana lusingba team ama laktuna office asigi CCTV camera da yauriba record sing thaduna yengbada sak-khangdaba myoi sing aduna ngarang numidang pung 8 makharum tabada SBI branch asigi mathak thangba thongnau dage changlakpa uki loine dangasi nongalamda yuk pung 3 phawba bank manungda lerami haiba khangbangam ki police na case ama lokhalaga makha tana thizinba hokrai